Tungan social media ki maruweba I paw khara myam da share tawjage Sursanpur Khumujamba Meitei Leikai kuki singna kaithel Onthoknba honarakpadagi Manipur police na tankhai khrai mioi kun ga mari phakre haire Sin kuki narco terrorist singna mamang sahi 2023 ki me ahumdagi khangauduna Meitei miyam da landara khiba aduda Sursanpur da khundaba Meitei sing tanthokpaga loinana yum mai tha khibadagi hangduna leihoriba Sursanpur da leiba Khumujamba Meitei Leikai kuki singna kaithel Onthoknba honarakpadagi Manipur police personnel singna tankhai khrai amasung mioi kun ga mari phajin khre haire Hiram masiga mari lainana Manipur police na social media ke platform amada thagalakpa sirol amada hai Sursanpur da leiba Khumujamba Meitei Leikai asi kuki singna kaithel onthokle haina ngarang social media da viral oirakhi pawadu hekta baga Manipur police ki personnel singna mafam adu da sangsinduna kaithel phamlamba mioi sing adu ngarang nungthil takthokhi mafam adu da kaithel phamlamba mioi kunga mari police na detail tawrba matungda PR bond thadokhi mioi sing aduna yonabagi damakta purakhiba polam sing aduna takpade Khumujamba Leikai asi miyam gi kaithel Onthoknba Touramle Tourakpani Khumujamba Meitei Leikai da pamdaba thodok sing thoktanaba police sing ngak senbagi thabak sathaba haure hairiba mafam asida logi wangbada thabak tawba amasung lam khopjilakpana singba sing asi ngak thoknaba amadi Supreme Court ki guideline gi matungina mafam asi ningthina ngak senduna thamgani haiduna Manipur police ki warol asina makha tarakle Makha tarakpa update Naga Singi area da border fencing khaba ki thabak lebnaba Naga Student Association na khangalakle Center lengang na pre movement regime FMR lakthokiba loinena Naga Singi area da border fencing khaba ki thabak satharakliba si lebna naba Naga miyam na makhal kaya gi hingsa yaudaba khongjang sing sangsin kiba loinena mari lainaba sing da memorandum kaya pisin khrabasu lengang na tabi bud laitabana border fencing khaba ki thabak satharakpa si lebkodabani haina Naga Student Association Manipur ki sirol amana hairakle Cherolasina hai Thaski kungatarukta pangthokhiba Ansam gi official singi mifam amada hayengdagi pung nifunipan gi manungda Naga gi mafam singda leiriba border fencing khaba gi thabak toriba singi office picketing sing masak mathum sing pumnamak lauthokhinaba phirep laure haire Cherolasina makhata na hai border fencing gi thabak ka mari leinaba sing Naga singi lamda sathaba amadi sathok sasin tawbasu yaroi maram aduna mari leinaba singna Naga gi lam singda thamliba masak mathum sing lauthokhigadabani karigumba wafam sing asi yaraktrabadi maduda tholakpa daita khudima state amadi center lengang na pugadabani hainasu khangalakli haire Makhatana takhelabam ibo soba masagi sahini yankhai gi manga suruba mioi ama turel gi ireida senthakibadagi thiba khangdana hojik phaba leire haire Isauna sogalaba mafam singda volunteer oirega mi kanba amadi pot lokthokpa chaliba sing asi ising sawba hek loikhibaga puksel sawrba hospital sing doctor singna amuktang free medical treatment gi khutongchaba ama pihanningi volunteer sing asi skin gi anaba yauna laina kharadi soidana narakani haina thajai haiba wafam elangsa musuk maiti hianglam gi maikedigi thamlakle